Chief Minister Nongthomban Birena Kokomi gi miut singa unakre Naga Pistok ki matangda lainga ki oiba firep launaba akhanaba assembly mifam ama kaunaba hotnagani haina thajaba pikre Naga Pistok ki waroishinda Manipur ki geographical amasung internal political scenario da ahongba amata leihandana ba Congress party na chap chana lepkani haina former Union Minister Jairam Ramesh na phongdorakli Naga Pistok ki waroishin lakpada Manipur kaiba tarabadi mang thaduna sigani haiba Chief Minister na phongdokhiba maram chade miyam gi apambadi luchingba amoina apunbagi shaktam kaihandana thambani haina Kokomi gi Assistant Coordinator KS athobana phongdorakli Naga Pistok ki waroishin purakpada Manipur gi saktam kaihanba yaroi haina Kokomi na changsilakpa khongjang saugatuna ngasisu tampak ki mafam kayada checksin mifam chathakre Petrol amasung diesel oil depot da marang kaina leiri nahongroi matagum miyam na hatu tawbagi chatnabi thadoklasi haina CAF and PD Minister Karam Syamna phongdokre amasung laingak na paikhatningba state asigi senmilon da kanagadaba thabak kaya miyam na athingba thambadagi paikhatpa ngamdare haina TS Bishojit na phongdorakli Mayam bukurumjari adom ni yengbiriba asi Impact News ni ay momoka salamna hauzik pungza asi fawbagi maruiba pausing mayam tapijari Indo-Naga Pistok ki aroiba waroishin puraknaba hotnabagi matangda lamdam asigi miyamna charangnaba leiriba asigi matangda ngasi numidang Chief Minister Nongthomban Birena Coordinating Committee on Manipur Integrity Kokomi ga unaduna wari shanakre loinana Kokomi gi mihut singda Chief Minister Nongthomban Birena Naga Pistok ki matangda Manipur laingakna firep launaba athuba matamda assembly ki akhanaba mifam ama kaunaba hotnagani haibagi thajaba pirakre Unaba aduda Kokomi ki coordinator Sunil Karam na luchingba mihut taraga mathoina sarukyaki aduga Manipur lainga ki oina Chief Minister Nongthomban Biren Deputy Chief Minister Yumnam Joy Kumar Minister Karam Syam Minister L Jayant Kumar Minister TS Radhesham MLA Dingo MLA Rovindro MLA Saitabata MLA S Rajan amasung Pistok ki Consultative Committee ki mihut retired Lieutenant General Konsam Himalaya su sarukyaki Indo-Naga Pistok ki aroiba waroishin purakpa matamda Manipur ki ngamkhai kaigadra haibagi mipaiba ma Manipur miyamda leiriba sigi matana ngasi Chief Minister Nongthomban Birena Kokomi gi miutsing kaugduna maki Bangalore asida ngasi numidang waram pung manga makhai tabadagi Kokomi gi miut taraga mathoiga wari sanakhi hariba wari sanakhi ba aduda Chief Minister gi maikai dagi Manipur legang Manipur ki hariba Indo-Naga Pistok ki waroishin lakpa matamda Manipur ki ngamkhai chohaloi haibagi sapsaba thajaba ma pirakhi 31 ta agreement si lotion khre haibagi wafam ama thamaiba phibam masida Manipur miyam dasu nungnangba singnaba wafam ama leibanina maram marakanda lenga kisu hojik praja singna sarangna raga leiriba pot ase hen akanba stand ama lobagi tangai padabadu lei haidana Kokomi gi maikai digi akanba wafam singsi wari sanar matungda media gi dangangpa leirakpa phiba mayam singsina government kisu preparation tawdaya daba wafam sing lakudana si punamakse aikoi assembly session ama athuba matamda kaurakanda sap manaba Manipur praja miyamna khaliba stand je si lobiu haiba wafam se aikoi thamami ada honorable CM nasu hairiba wafam singa se assembly session da government kisu sap saba stand du hongba leite Manipur miyamna pami wakalon da koi legini haibagi sap saba akoi assembly session ama phamnabagi dangta mako jo thajaba ma akoi da bibi rei hojik akoi da haifam thokwa akoi gi maikai da gi assembly session phambiyu haibasi mojo yam thura kaurani haiba ma government ni maikedi assurance ama hojik pirak polai rabnina kaurakan han khale miyamna so sang Kokomi na hojik sangchaliba khongjang singsida dum mateng pangbiyu masi mohoina assembly session je phamaktra matung do ai phamakta targa di Kokomi na ma warep ama lawrakanda miyamda makhata ba kari tawsigi habado miyamda soil khanghanjara kane thamjage nakala amuromda ngasi wari sanakhiba abduda janakhiba Manipur lengakna akhanaba assembly mifam ama kaugani hana thajaba pirakpa asi kaurakadra natraga karokledra habidudi Kokomi amasung Manipur miyamna ngaiba tari camera person Arambam Johen ga loina na pawdom jariba RC Mangangcha Impact News CM Bangalore Imphal
Naga Peace Talk ki Waroishinda Manipur ki geographical amasung internal political scenario da ahongba amata leihandanaba Congress Party na chapchana lepkani haina former Union Minister Jairam Ramesta phongdorakli Manipur Kongchat Imphal da thunglakiba Jairam na Congress Bhavan da Paumi Shinga unaba amada wafam asi phongdokibani Paumi Shinga unaba aduda Jairam na makhatara duna hai AICC ki chief oiribi Sonia Gandhi ki yathang matung inna mahakyauna mioi taru North East ki Kongchat state asida lakibani makoi ki Kongchat manungda NRC CAB amasung Naga Peace Talk ki Waroishin lakpada oihalakpa amadi oihalakpa yaba fibam sing Haktheng nana yengsin nana ba natana issue sing khangdok kani Naga issue gi Waroishin asi state asi gi miyam gi thamoida mipaiba charang naba amadi tangdu laita daba thokhaliba yamna maru oiba issue oiri India laingak amasung Asian IM ani gi marakta Sanakiba wariga mari lainana haukiba Englishing ani taraga mangada taunaki-ba agreement ke wafam Manipur miyam yauna Northeast ki chief minister amatada ngasi fawba khanghanba leitri haina phongdoki CAB gi matangdasu Congress party na oppose tawkibani loinana NRC ka maram oiraga leibak asigi citizen amatada sokhanba yaroi haibasi party asigi chap chaba firepni haina Jairam na phongdoki Any peace agreement with Nagaland which changes the geography of Manipur even by 1 inch will be opposed by the Congress party in Manipur, will be opposed by the Congress party nationally. Any agreement which changes the relationship of the autonomous district councils in Manipur with the government of Manipur will be opposed by the Congress party in Manipur and nationally. So let it be very clear. We want the government to make the terms of the framework settlement public. We want Assam, Manipur, Arunachal Pradesh, the 3 other states that are affected by the Naga peace process to be completely on board, and nothing should be done to change the geography and the internal political arrangement in the state of Manipur. We are clear on this. Paumi Shinga Unaba Adu State Asigi Chief Minister Oiramba CLP gi leader Oiriba Okram Ibovina Naga Peace Talk ki Waroishin Pibada State Asigi Territory Sacrifice Tau Haibagi Wafam Yaurabadi State Asida Amadi Center da Lairiba Congress Party na Yaba Sungam Gamloi Makhal Khuding Maki Peace Accord Sign Tauduna Tungkoiba Waroishin ama pinaba honabada taramna oi adubu maduna laibak ama lamdam ama state ama da akaiba pibam mawongda Waroishin pibadi kaidaunungda yabak ngamloi Rajiv Gandhi na leibak asigi Prime Minister oikiba matamda accord kaya ama sign taunaki adubu accord aduna yumthangnaba state amatada hiram amatada sokhan kiba laikide loinana sokpa yaba phibam laikiba matamdadi kaidaunungda ayaba pikiba laite haiki What is meant by framework agreement? Karino moigi agreement sigi manung da yauriba final settlement ama permanent lasting solution ama lagna na badudi Congress party is always welcome. Maduna kari thangnariba yunonariba state sing state da anadagi lejrab chahi lising kaya leraba boundary se disturb tawdra tawloidra horen kari thokani hojik what will happen tomorrow what khangdana hojik Manipur gi praja mayam jana unrest wai leiribs aikoina tajabada atai di loina ba yanare settle program except separate flag adu separate constitution haireba adu khoina sida hangjaningi budi core issue is only 2 issue is left separate flag haiba ma separate constitution ma atai moina yanagre haribase Manipur gi boundary kaibasu yanagra braba sineba khoina BJP da particularly Narendra Modi ji da khoina hangningi bise sineba Manipur da ahenba Central Force kaya thazil laktuna miyam da aki akhang pohaliba asina state asida lauthokta emergency thamlabra haibaki jingnaba leire haina kokomi ki assistant coordinator KS athobana phongdorakli loinana Central Force kaya thazil lakliba asigi chapchaba maram laingakna athubada sengdoktrabadi Manipur miyamna changsiliba khongjang asi henna kansilakani haina su phongdorakli Wafam asingasi kokomi gi luching makada kaishamthong irom pukri mapalda pangthokiba checksin mifam amada KS athobana paumi shingda phongdorakibani kaishamthong maning irom pukri mapal club amasung mairapaibi imaivel singna sinduna pangthokiba mifam aduga mari lainana KS athobana makhatana phongdorakpada Indonaga Peace Talk ki Waroishin karigumba Manipur kaiba tarabadi miyam gi mang thaduna sige haiba Chief Minister Nongthombam Viren na phongdokiba adu maram chade
मियाम की अपाम्बदी लेबाकी लुचिंगबा अमा ओइना मणिपुर की अपुनबगी शक्तम कायहंदना थंबा अदुनी हाइना फोंदोखी महाकना मखा ताना फोंदोरकपदा इंडो नागा पीस टॉक की वारोएशन असी अक्टोबर 19 पांगथोखिबा अदुना फाइनल ओइद्री हाइरबसु पीस टॉक की वारोएशन पुरकले हाइना नागा सिंगी ओइबा ऑर्गेनाइजेशन अमदी चर्च लीडर कयाना थागतपा अमदी नुंगाइबा फोंदोकनख्रबनी अदुगा स्टेट गवर्नमेंट अमदी सेंट्रल गवर्नमेंट अनिना वारोएशन लाक्ट्रिंगाइदा स्टेक होल्डर सिंगा तानारखिगनी हाइरिबा असी वारी शाबा लोइरगा करी अमुक तानाखिगदौरिबनो हाइना पेंदबा फोंदोरखी अखोना ऑनरेबल चीफ मिनिस्टर अखोना अपील तौजनिंगबसे लेबाक कायरकांदा सिबदो सिबिगनु ऑनरेबल चीफ मिनिस्टर अमदी मणिपुर गवर्नमेंट दा अमदी एमएलए हुमफुदा अखोना सिनजरिबा थौदांग असिदी लेबाक कायदनबा लेबाक सिंग ngakpiu हाइबा थौदांग दु सिनबनी लेबाक कायरकांदा सिबगी वाहन थोक्ति कयिमता लेते लेबाक कायदनबा तौबे याबा लेबाक मचा मोइना तौबे याबा थौदांग अदो मियामना पीरिबा पांदम मसे मसि पुरकांदा इंडिया गवर्नमेंट दा नुपा थोंगना थेंगनबिउ हौगिबा नुमि 30 की ममांगदगी ओइराइबा सिक्योरिटी की अरेंजमेंट हाईली एक्स्ट्रा मिलिटराइजेशन की अखोई कैंपेन चंगलबसे मरम होरकांदा अखोई इचा इशूसिंग अखोई इसा याउना इमा इबेलसिंग अहलमनसिंग लोइना किनरे अखोई एयरपोर्ट फाइटर जेट खामगा थंबगी वाहन थो कइनो अखोई लेबाक असिबु हॉस्टाइल एनिमी टेरिटोरी रो मिलिटरी थ्रेट अमा अखोई तौरिबसे मसिना अखोई पीरिबा मेसेज मसिदा एक्सेप्ट तौरिबा अयाबा पिथोइबा अखोई गवर्नमेंट असिगी माइंडसेट लेजि करिनो मसि उबदा अखोई दुकुमेटिक पेंदे अमरोमदा जैक्सन मिफम अदुदा सरुक याखिबी कैसामथोंग इरोम पुखरी मपाल मैरा पाइबी की सेक्रेटरी ओइनाम असंगबिना फोंदोरकपदा मणिपुर की अपुनबगी शक्तम ngaknabagidama कोकोमीना तौरकपा खुदिंगमक्ता सरुक यागनी इंडोनागा पीस टॉक असिना मरम ओइरगा येतुमदा पक्पा मणिपुर की लम मचेट अमा फाउबा काइबा यारोय मणिपुर गवर्नमेंट अमसुंग मणिपुर मियाम की अपाम्बगी मायोक्ता तौरोइदबनी लेंगाक असिबु लुचिंगलिबा चीफ मिनिस्टरना मियाम की अपाम्बा थुंगहनबा ngamloidaba लेरबदी फम थादोकपिरो हाइना फोंदोरखी नागा की फिरान पाबीबा नागालिम सेंबदा सपोर्ट तौबा अदुगुमलबा मियोइसिंगदो नागालैंड चटपीखो मखोई तानफम थोपदो नागालैंड चलगा तानबिरुरो नागालैंड चलगा मोई फिरान की नुंगाइबदो फोंदोउरो मणिपुर थुगाबे यारोय नागासिंग मणिपुर थुगारप तारगदी मांगजिन थाना अखोइना इमा लेबाकी दमकता थवाई थागनी अदुना मणिपुर की गवर्नमेंटसु नागागा मैतैगा हना हलोय हाइबा तारगदी ऑनरेबल सीएम बिरेना मणिपुर कायदनबा वा ngangadabani mahakna मणिपुर मियाम दा खोइसाउन हनबा तारगदी महाक चीफ मिनिस्टर ओइबा मतिक चादे खुदकता महाक मणिपुर की चीफ मिनिस्टर की फमदगे डिजाइन तौगदबने अनौबा चीफ मिनिस्टर अमा प्रजा मियाम खल्लगा अखोई सेमगदबने हाइबा खोलावसे मयांगी मफमदा थमजरी नागा पीस टॉक के वारोएशन पुरकपदा मणिपुर की अपुनबगी शक्तम कायहनबा यारोय हाइना कोकोमीना चंगसिलकपा खोंजंग सौगलदुना ngasisu tampaki mafam kayada jackson mifam chathakre खोंजंग असिबु सौगलदुना क्यामगई हाइबोंग मखोंगदा ओल क्यामगई नुपी चौखत थौरांगलुप अमदी KYPC क्यामगई हाइबोंग मखोंगना सिंदुना जैक्सन मिफम फमकी जैक्सन मिफम अदुदा मणिपुर की इंटीग्रिटी काइबे यारोय डिवाइड एंड रूल पॉलिसी तौगनु यानाकिबा वाफम अथुबदा मियामदा खंगलु लॉन्ग लिव मणिपुर हाइना थाबा प्ले कार्ड कया सिजनकी थियाम कोंजिंदसु मिटै तांखुल मरिंग अमसुंग चिरु फुरुफ की यामलबा मियामना चेक्सिन मिफम चथखरे मिफम अदु कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की मिटिंग मखादा थियाम कोंजिन साबल तांखुल वाइथौ चिरु अमसुंग फुनाल मरिंग की मियामना चथखिबनी मिफम अदुदा सरुक याखिबा थियाम कोंजिल SWECA क्लब की जनरल सेक्रेटरी अमदी समाम तांखुल खुल की विलेज सेक्रेटरी अंगम तांखुल नहाई एनेशियन IM अमदी सेंट्रल लेंगा की मरक्ता चथरीबा फ्रेमवर्क एग्रीमेंट न मरम ओइरगा नुंगसी चानना लेमिन्नरिबा फुरुप सिंह की मरक्ता तोखाई तानबा सिनबा यारोय इम्फाल ईस्ट के मनुंग चन्ना थियाम कोंजिन के अकोइबदा पुन्ना खुंदामिनरिबा फुरुप सिंह असी येलहोंगैदगी नुंगसी चानना लोइनादुना लागलिबनी वारोइशन पुरकपदा तारामना ओई अदुम ओइनमक वारोइशन असिना मणिपुर की ngamkhai shokhanduna amadi फुरुप मसेल की मरक्ता सिंगसेप थारकपा यारोय करिगुंबा ngamkhai दा सोखलकलबदी कोकोमीना चंगसिलकपा खोंजंग सिंगदा
ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯣꯛ ꯕꯦꯟ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯥꯏꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡꯈꯣꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯦꯛꯁꯤꯟ ꯃꯤꯐꯝ ꯆꯠꯊꯈꯤ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯡ ꯑꯗꯨꯗ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ इरमदम इरेकाई स्वाद खुंदा मिनरिबा वाइथौक सिरु समन तांखुल फुनान मरिंग याम कोंजिन साइजन प्लग हाइरिबा खुंजासिंग असिन पुंजन जरगा अखोइदि इपाइपु हक्तक्तगी अखोइ अमतोइना पुंजनलगा नुसी चाना लमिन जरकपनि असिगुम्बा शांतिगी गवर्नमेंट ऑफ इंडिया गा एनएसएनआई मो शांति वारी सानबसिदा अखोइगी एनी थोकनिंबा रिजल्ट अमा लाकपदा अखोइ मदुगी मयोक्ता हाइबदि टेरिटोरियल इंटीग्रिटीगी मयोक्ता काहलकपा टेरिटोरियल इंटीग्रिटीबु काइननबा थिलकपा अमदि अखोइगी मणिपुर की अपुन सक्तम सिंगरप खुदिम अखोइ मयु पुन्ना लेमिनदुना मयोक मिननसी हाइबा अतुगी पांदम दा अखोइ हाइरिबा वाकन फेमजे फमजबनी सही सत्र के वाद के पुंडल मिनरपनी मसिदा ngasi बावदा सीज फेयर दगी वान खामिनरपा अदोंबा लकाइनी ngasi बावदा अखोइ लेप्रो लाई ngasi कर हाइरिबा वफम बसिदा करकंबा मणिपुर की लैरिबा नुसिनरबा सक्तम से कायबा तारलबदी अखोइना मदुदा तुमिला लिथुपंगमोय अखोइ कोकोमिना सतरकपा थबक खुदिमबा मतुंग इनेरगा अखोइ सपोर्ट तौगनी इम्फाल ईस्ट की अंड्रो मचिंगपाट कैथेल खुराई सलांथोंग थियाम कोंजिल कैथेल दसु मियामना कोकोमी की खोंजंग सौगतुना चेक्सिन मिफम फमदुना इंडो नागा की वारोइशिन पुरकपदा मणिपुर की अपुनबा सक्तम काइबा यारोय इंडियाना कांगलुप नाइबा थौसिल चथगनु हाइदुना प्रोटेस्ट तौखी चेक्सिन मिफम अदुदा सरुक याखिबा सिंगना अथुबा मतमदा इंडो नागा की चप चाबा वाफम खंगहनगदबनी मणिपुर की इंटीग्रिटी काइबा यारोय कांगलुप नाइबा थौसिल चथगनु चिंगमी तमी अमतनी लॉन्ग लिव मणिपुर मणिपुर इमाना याइफरे हाइबा न चिंगबा खोलाव कया सिंग लाउखी मिफम असिगी शरुक अमा ओइना थांगमाइबन लीला सिंह खोंनांगखोंग मखोंगदसु थांगमाइबन इम्प्रूवमेंट क्लब टीआईसी अमसुंग थांगमाइबन अवांग लेकाई अनिना पुन्ना सिंदुना चेक्सिन वाकत मिफम चथखरे All Manipur Mini Drinking Water Tankers AMMDWT nasu kokomi gi khongjang saugatuna Jackson Khongchat chatkre Jackson Khongchat adu Khurai Salanthong dagi Imphal West amadi Imphal East ki mafam kaya fauduna chatki Khongchat adu da Manipur gi shaktam kaiba yaroi Long Live Manipur haiba kholaw kaya su lauki Khongchat adu da saruk yakhiba mioi amana phongdorakpada Indo Naga Peace Talk na Manipur gi ngamkhai shokhalakpa yaroi kokomi na changsilakpa khongjang khudingmakta AMMDWT na mapung fana saugatkani haiki करीगुम्बा कोई भारत सरकार अमदी एनएसएनआई ना यासिन्नबदगी इरमदम मणिपुर असिबु मसे ताना कायरकपा तारगदी अखोई कोकोमीना लौरकपा थौदांग खुदिमक अखोई इसासु अमदी अखोई सिंग गाड़ी चलिबा पुमनमक अखोई सपोर्ट तौगनी नागा पीस टॉक अमदी इंडिया गा मेगा पीस टॉक तौबु मतमदा मणिपुर गी खैसे कायगनी कायरो हाइबगी एक्जेक्टली कंफर्म ओइबो वाही मत भारत सरकार दी फोंदो पिरक्तबा अमदी अखोई तसेंगना मणिपुर से काहेन जनिंगदबा मणिपुर गी खै सोकबगी एग्रीमेंट याव मरम ओइरगा कैगुम्बा एग्रीमेंट दुना मणिपुर सोलकपा तारगदी अखोई मदुदा सोलकपा दायता खुदिमक Bisnupur district tasu passenger puba Tata Magic kayana rally chatkre rally adu Bisnupur to Imphal Tata Magic Van Owner Driver Association amadi Bisnupur Forest Gate Tata Association aninas punna khusam naduna chatkibani Tata Magic Yankhai rom na saruk yakiba rally adu Bisnupur awang JV school dagi Nambol Chingmang fawa chatki District asigi kainau kaithel dasu ayokpa kabui khul Women Society amadi kainau apunba nupi lup ani na khusam naduna Naga Peace Talk ki matangda Jackson mifam pangthokre mifam aduda Asian IM amadi India lengak ani ki marakta chathariba Peace Talk ki wafam miyamda khanghalu Peace Talk asina lamdam asit ki hiram amatada sokhan ba yaroi haiba kholaw kaya lauki mifam aduda saruk yakhivi ayokpa kabui khul
Women Association ki Secretary Jerina Golmaina chahi kayagi mamangdagi kundamina raklaba purup kayagi nungsinaba kaihanba yaroi haibana jingba kaya phongdoraki. Sangaitel lambi ki nagyeta laiba miyamna lambi da thoklaktuna Jackson mifam famkhre Jackson mifam aduda LYDC Looker KYDC Kiam HYDC Kairel amasung LAC Laitongna punduna sinkibani mifam aduda miyamna Manipur gi ngamkhai kaiba yaroi Long Live Manipur Indiana Manipur thugaiba yaroi haiba placard kaya sizinaki. Kumbigi wangu maning sabal dasu miyamna Jackson mifam pangthokre mifam aduda wangu sabal development organization amadi wangu maning shabal mairapai bi loop anina sinduna wangu maning shabal community hall da pangthokibani mifam aduda kokomi gi luchingba sing yauna mifam adugi miyamna saruk yaki. India government amadi Asian IM anigi peace talk na waroishin purakpada Manipur gi saktam da akaiba piba yaroi haiduna Thawbal Kaithel da Jackson mifam famkhre mifam adu kokomi gi mityeng makada mahairoi loop sing amasung Thawbal Kaithel da Kaithel phamlibi nupi singna sinduna chathakibani Jackson mifam phamlaba matung mafam aduda khongchat amasu chatki Deputy Commissioner Thawbal da memorandum amasu pishinki Yairipok Kaithel Thiam Konjil Andro Bajar Andro Machangpat Kaithel Andro Mayang Laikai Kaithel dasu Naga Peace Talk na lamdam asigi integrity da akaiba piba yaroi haiduna Jackson mifam chathaki Jackson mifam sing aduda aikoi gi ngamkhai kaiba yaroi Manipur gi damakta sigani haibana chingba kholau kaya lauki. Coordinating body Kurai na sinduna minuthongda laiba kekrupata maikatpa lakpada Manipur police na athingba pikre police na athingba pikhibadagi miyamna Kurai ahong pungda mairakatpa aduda coordinating body Kurai ki chairman L Binoy na hai kokomina peace accord ki waroishin purakpada Manipur kaiba yaroi haina khongjang sangsinaba lauthokiba matung inna ngasi body asina sinduna mairakatpagi thauram asi pangthokpani kokomina lamdam asibu kannaba changsilakpa khongjang khudingmakta coordinating body Kurai nasu saruk yagani haina phongdoraki. Petrol amasung diesel oil depot da marang kaina lairi nanghauraroi matagu miyamna hatu taubagi chatnabi thadoklasi haina KFNPD Minister Karam Syamna phongdokre nakala maromda Manipur gi ngamkhai da sinaraklabadi thawai thagani haina ima ibel mahairoi amati naha kayana chongthorakpada minister na taubimal khangba utpaga loinana amatta oina lepminaraba matamda mapalgi shapu amatana ngamkhai thugaiba ngamloi haina minister na phongdoki wafamasi ngasi charging awang laikaida nauna saba badminton turf ground maikhum hangdokpagi thauramda phongdokibani charging awang community hall da pangthokiba thauram aduda athoiba mithunglen gi warol piraduna minister Karam Syamna hai haukiba October 18 amadi tha asigi amada sintha lepa amadi kut kumhai laikibana bank tagi chalan kakpagi matam phangdabana gari thau chinghaudabagi pump singda petrol likna phangbani Housingmaki oinadi state asigi oina gari thau marang kaina lairi miyamna mipai ningai oide haiki loinana purup kayana punna khundaminariba lamdam asida aranba pau kaya sandoktuna purup masel gi marakta pamdaba thaudok thoktanaba section minasi haina phongdoki प्रजा सिंह थाउस लेब फंगरोदि मतागुम हेक्ट चंगलगा थाउस क्यूद लेपगा हेक्ट वार की टाइप तवे अदो आइना हाइनिंगिदि अखोई थाउ लेरिबा आइना थाउ दरकार लेत्रगदि थाउ लेबिगनोबा थाउ लेब दरकार लेदु नाकी शॉर्टेज लेबदु अदि थाउ दु लेजेजनोबा आइगी फंगौरगा लोइरे हेक्ट फंगरोदि मतागुम तौबसे
मच्ची हाइनबी चनबीसे अखोई मणिपुरी प्रजासिंग होंदोपगी तंगाई फदब लेब अदु ngaki pung ahongi matungda akoi akan instruction pirga मणिपुरी प्रजासिंग थाव फंगरui aduna watle haiba matamda pot election gi hainabi se masi wakalon se tabane na laude ayam timbiri ba sobana ayam khangbirangani matam kharagi mamangda manipur da thum phangaroi na thum bek bek election na bodo khangbirangani ne si afabanate abadi aigi darkar oibadu da launa na bohana ba aigi darkar gi wamda pot loksan bagi wakalon se hadopigi hainabi ma darkar leire Masagi chahi humpudara nipan rom surabi nyangdong kobi nupi ama mangkre haukibo October kuntraga matoida National Game Village ta leiba mayumdagi thokibadagi ngasi fawba thiba khangdana leirik pani maha kuchu ngawi fit manga wangi yumdagi thokiba matamda amuba machugi fanek amadi arangba furit ama litki hairi kanagumbana nupi asi thengnaba yaurabadi manak mahaki machanupa Puimilen natraga Lampel Police Station da pau pibi haina Lampel Police Station ki officer in charge na thadorakpa cherol amana khangalakli matang swais da break ama lozage break ki matung da state asida yamna tangna thokpa thodok ama oina masagi chahi chama mapung farabi toijam ningol takhelambam ongbi damayanti ki mapokumon thauram pangthokibagi report amati Manipur amasung malem gi tongan ba I pausing puduna lakchege impact news bu mireng taduna lebiu Mayambo mukana taram na okchari bulletin asigi makataba pau miyam da pizari state asida yamna tangna thokpa thodok ama oina masagi chahi chama mapung farabi toijam ningol takhelambam ongbi damayanti ki achamba thauram ama ga loinana mapokumon thauram machamasu singa loinana pangthokre hiramasida bakta taurangbam amadi yohen arambam ki akhanaba report ama Kumja lising amaga chamapan taramapan gi November 3 da malem asida khongdarakkiba toijam ningol takhelamam ongbi damayanti ngasi November 3 da chahi chama mapung phakre damayanti na chahi chama mapung phakibagi nuaiba phongdoktuna yunggi miyoi singa punna mapok kumon gi thoromama ngasi komba khetre lakai da pangthokre miyoi ama oina thakchi khaksi naiba ahlaman khangna chatpana nuaiba punchi marelama phangi punchi nungsangba oi haina damayanti na thamlagli Angang hindi ko doon man ay nunga tabi kapay wali. Ay siya doon ay kapay natin. Si iba siya din mo na talaga mo dito ko. Ay po adi siya doon ni. Natabra. Si po isi siya ba po ini. Ano na ay si isi yung doon ma isa siya doon ni ko. Ikanda kansa mo. Kana ko ba ahal ma sorok ta tule maji. Singkalera doctor po ba yara po bira mo. 야들가 남아윤데 야라가 남아윤데 틀비라모 아도 어디 뭐 다름을 내가 봐 소리기 아마 망아지디 오버네 아도 소이잖아 뭐다 아도기 라가리 toijam ningol takhelamam ongbi dementi thongju kendra gi manung channa kongba khunod leiba leikidraba takhelambam Nabukumar ga yuman minaduna masanupa Dolendro amadi machanupi momon phangjeki takhelambam Dolendro moirang them ningol sumati ga yuman minaduna machanupi ama amadi machanupa ahum phangjeki takhelambam Dolendro leikidre sagai sigi ahal oina takhelambam Damenti amadi mamaunupi sumati chahi humdrani thoina macha machu suron ahumbu na konduna leiri ahal oirbi takhelambam Damenti mitna da asonba mata leitri ningthina hwat kangkhat pangamli gyan mangdana ningthina wari watai to yari hauji phawbugi oina chaba thakpada takhelambam Damenti da nungaitaba mata leitri maitei nupi ama oina ahallaman masak khangna chatpa sangkhonba loinana phije leiting cheksinba phai haina Damenti na thamlagli nupi wa begi panel shalhaningi phi bajaba yelhaningi satnadi khong tonghaningi aduga hujigi mathong malong khongdaba sumaina tawgo khong toi tonghaningi khitang tawboda ma khong ka dori boni ni bunga thaina ge lisati yadare khong tongomde garin to tongomde ahana khurum tongomni hujigi khong tonge chentan tonge loin tonge adugi lisato adudi tawjo lisat na tabasal haningi abona
ꯑꯍꯜ ꯆꯠꯂꯝꯕꯁꯤ ꯑꯩꯈꯣꯏ ꯈꯔ ꯂꯧꯍꯟꯅꯤꯡꯉꯤ ꯑꯗꯨ ꯅꯠꯇꯕꯗ ꯅꯣꯏꯅ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯆꯠꯅꯕꯤꯅꯤ ꯍꯥꯏꯕꯁꯤ ꯏꯕꯨꯡꯉꯣ ꯑꯕꯣꯛ ꯌꯥꯅꯤꯡꯗꯦ ꯇꯈꯦꯂꯝꯕꯝ ꯗꯃꯦꯟꯇꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯆꯍꯤ 100 ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯨꯄꯤꯂꯥꯜ ꯖꯄꯥꯂꯥꯜ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯂꯤꯕ ꯉꯝꯂꯤ ꯇꯈꯦꯂꯝꯕꯝ ꯁꯨꯃꯇꯤꯅ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯑꯁꯤ ꯑꯅꯥꯕ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ ꯆꯥꯕ ꯊꯛꯄꯗ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯔꯣꯝꯕ ꯉꯥꯇꯦꯛ ꯉꯥꯅꯧ ꯊꯣꯡꯕ ꯄꯥꯝꯅ ꯆꯥꯏ ꯃꯅꯦꯝꯄꯣꯛꯀꯤ ꯆꯍꯤꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯅꯦꯝꯄꯣꯛ ꯗꯃꯦꯟꯇꯤꯅ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯅꯥꯎꯀꯣꯟꯕꯤꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯁꯨꯃꯇꯤꯅ ꯊꯝꯂꯛꯂꯤ ꯃꯤ ꯃꯥꯄꯜ ꯂꯩꯌꯦꯕ ꯏꯆꯥꯅꯨꯄꯥ ꯍꯧꯖꯤꯛ ꯌꯥꯏꯃ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯦ ꯅꯨꯄꯤ ꯃꯆꯥ 4 ꯄꯣꯛꯏ ꯅꯨꯄꯥ 2 ꯅꯨꯄꯤ 2 ꯄꯣꯛꯄꯅꯤ 이수 누피 아토미지 한dak 레이히드래. 근데 그지 이수 누피 아마가 이차 누파 아마차 누파 이수 누파 아니게 레이리. 아두나 이 마차 누파 한지 누피 티레. 아두 마차 누파 한지기 마 누피 레이레나 마차 후직 포르 이치니. 아두나 후지 거의 이문지 미 마빨레. चाबदे छिमा चाबदे यादे हाइबसु लेते मको ngawijo haide kari makhuchi ejo haide kari gumbi haide ma huje dum chatpasu dum kalle mangonda ge aini hena nai ma de mai masare anaba leitreba ado khara kuina leigidra khalle camera person Yohan Arambam Guloena Bhakta Tarongbam Impact News Imphal Manipuri film ki taibangda tongan ba saklon kaya laurambi miyamna abok pishak haina khangnabi Shaknai Ravi film actress Laurembam Ongbi pishak ngasi laikhidre mahak masagi chahi marfudara nipan sukre Shaknai Ravi actress asi ngasi nungthil pung 3 rom taba matamda Wangkai Purana Rasbari Sanakya macha kolupta leiba masagi Shanghai-da laikhidabani abok pishak laikai asida leiba laikhidraba Laurembam ibotombi ki loinabini mahaki machanupa ani machanupi ahumgi manungda machanupa amadi laikhidre hairi mahakna hinglingai matamda Manipuri celluloid amadi digital film nifurom kumlamki film sing adugi manungda khara pallabada mairi kanaga hingaugani chatledo id na chingba yauri Manipurda lairiba laukfam ayamba lau lokpa loiraba matung hangduna thamliba asi lamdam asida lairiba laumi shing asi talli haiba takpani haina Manipur Legislative Assembly ki speaker Yumnam Khemchana phongdokre wafam asi ngasi chingmairongda laiba classic grant da pangthokiba Sion Industries Private Limited ke product launch tawbagi thauramda speaker na phongdokhibani thauram aduda Sion Industries Private Limited na puthokpa Citronella hairaga khangnaba hauna amasung lemongrass dagi sungdokpa pothok-sing maru oina air freshener dishwashing liquid deodorant yauna vehicle tracking device na chingba product kaya speaker na launch tawki Manipur ki lady walo we have 90% of the land agricultural land si amtang crop targa Tarin Nipana with the Tarle, Sinadana, except Kakshingi, Zagasing, or the Maya and the Karanatana, Lavo Kudimasi, Rutale. We Punjabi, Haryana, then Uttar Pradesh, say that Paranum, Sudava Lamda, crops, Omla Tobunga, like when Amakatoda, Amakatora say Chupa, when Lopana Tamisi, Masi, who Tanmagis symbol in Tanzania. Thauramadu saruk yakiba Commerce and Industries Minister T.S. Bishwajit na phongdokibada Manipur asi untapped resource kaya na pik thanba lamdam amani adubu government na paikhatningba thabak thauram kaya miyam na wakhal taba watpadagi athingba thamjinduna state asigi sedmitlonda chauna kanagadaba thabak kaya paikhatpa ngamdana leiri haina phongdokhi loinana Sion Industries Private Limited na Paikhatlaklibba Thaurang asibu thagatpa phongdokladuna minister na matam sangna miyamgi thabak tawba ngamnaba hotnabiu haina appeal tawki Thabak sugunarabagi damatga sigum innovative oiba potse sarkar di ekoi scheme ama lai natraga sarkar da leiba policy natraga sarkar da leiba photo akoi facilitate tawba khattani ekoi lon ba ko create tawbi ngamdi tawbadu masida kana pidi ba to mara tawningi ba अखोगी थबक सिंगदुदा अखोने कमाई तौरकांदा माजे चलहन की जगह दु माजे कमाई तौर सक्सेसफुली चलकांदा अखोगी प्रोडक्ट से अमुक कमाई तौर
थोलाबो मतमदना अखोइना कमाने सेल तोबो मतमदे करम प्लेटफॉर्म दो पुखकदगे हाइब सरकार बगी मथौ ओइना ओइ तौरगा लाई होसि अदना अखोइगी लेबा ऑलवेज हाइब सि चाना ओरो अमरो ओरो हाना की प्लास्टिक कर देता हफ्ते लगे की योरबा मधुना अखोइ लोकलिटी चटकनेबा मधुना सस्टेनेबल ओइरो बस अदुदने अखोइ कंपनी मुले न चक्रिजे फैक्ट अदना अखोइना पोर्ट तौबिबो मतमदा अखोइगी वैल्यू सिस्टम याविबा अद वैल्यू सिस्टम यावदगदी अखोइ सि पोछि ओइ चौखटपा लेबाक अमा ओइनबा होटनबदा अकोइबगी फिवम लू नाना थंबा हाइबसी यामना मरु ओइ हाइना कमर्स एंड इंडस्ट्रीज मिनिस्टर थोंगाम बिश्वजितना फोंदोखरे वाफम सिंगसी द मणिपुर इंटरनेशनल टेक्सटाइल एक्सपो मनीटेक्स की ऑर्गेनाइजिंग कमिटी ने सिंधुना इम्फाल वेस्ट डीसी ऑफिस की जंक्शन नावरेमथोंग लंबी मपानदा पांगथोखिबा लमतु सेंगबके थौरमगा मरी लेनना मिनिस्टर न फोंदोखिबनी Directorate of Handloom and Textile Government of Manipur na sinduna Fishabi Shingbu yokhatnabagi pandamda tha asigi mangadagi taraga mari fawwa chathagadawriba Manitex 2019 ga mari lainana lamdam asigi Fishabi Shing yokhatnaba amasung akoibagi fibam lunana thamnabagi pandamda ngasigi lamtu sengbagi thabak adu chathakibani Panbayabadi handak pangthokadawriba Manitex 2019 asida mapal laibak taraga nithoi amasung India manungdagi tongan ba mafam yankhaiga taruktagi miyoi singna saruk yagani hairi इरमदम से लेरिबा अखोगी फिश हार्वेस्टिंग अदुगा स्पोर्ट तौगदोरिबा अखोगी असोमदा लेरिबा एनजीओ सिंग पुनमक समनरे हरकांदा अखोइना लेबाक अमा अफबा म सेमकलकपा हाइबसि लु बनानबा अदुगा अखोगी लेरिबा फिजेल चक्चा अदुगा पुनमक सिंग सिलोन मक चांगी अदुना मसी अखोई लेरिबा फिल्म की ओइरो नद्रगा फैशन की ओइरो तोवान मियोय खुदिमक से अखोइना न्यू इंडिया अमा सेमको मतमदा नहारोन सिंग की अदुगा तोवान सेक्शन खुदिमक की इन्वॉल्वमेंट सि अखोई लेमिनरे हरकांदा कोऑपरेशन अमगा पिनरे हरकांदा पुनमकना होनमिनरगा अफबा लेबा अमा सेमकपा अमदि अफबा नेशन सेक्शन खुदिमक्ता अखोइना मेसेज अमा पिरकाना लु बनानबा अमदि अमत्ता ओइबगी खुजिंग चमिनरकाना अखोइना मपुंग फाबा लेबा अमा सेमसि हाइबगी पांदम ngasi अखोइ मनीटेक्स की सोशल सर्विस अजि थकन रैली की मतुंगदा मसि सिंजबनी हाइ Ahanba Industry Leadership Conclave and Awards 2019 da Sagolbal Takiel Kolom Laikai da Laiba Kindergarten Montessori School की Principal Longjam Daneshwar da Education की Lamda Achauba Thodang Lobagi Damak Lemjaningai Oiraba Award for Excellence in Education की Mana Pirakle ngasi Chennai da Laiba Hotel Green Park da Pangthokpa Achamba Thauram Amada Mana adu Khushinarakhibani Award asi Venus International Foundation na Malemgi Education Chawkhat Hannabagi Damak Achauba Thodang Loba Mioi Manga Khangatpagi Manungda Longjam Daneshwar Yaurakhibani Remote control की IED ni चिंगनाबा बॉम्ब अमा पोखाइबदा VSF की पर्सनल अहुम असोक अपन नंगले थौदोक असि इम्फाल ईस्ट डिस्ट्रिक्ट की पोरोंपाट पुलिस स्टेशन के मनुंग चनबा तिलीपति दंगारांग नुमिदांग पुंग 13 मिनिट निफुरोम ताबा मतमदा थोखिबनी सोकलबा पर्सनल सिंह अदुदी अगरतला लैबा VSF की 120 बटालियन की ASI लाल कुमार चही यांखैगा मरी अपोकपा अंट्राम Constable Koram Mahindra Chahi Kuntra Apokpa Seller Amasung Constable Santaram Chahi Kunga Humdoi Apokpa Zasurani Kawi Thaudok Thokfam dagi Impact News na phangba pauda Tilipati da ngarang Ganga Puja Festival chatharingai amasung BSF ki personnel sing aduna patrolling chatlingai da bom pokhaibagi thaudok adu thokibani thaudok adu da soklaba personnel sing adu Janims Hospital da pukhatuna laikatnaki bom pokai thaudok adu kanana karigi damak tauribano haiba hauzik faufagi oina khangba ngamdri thaudok adu gi matangda Tilipati da leiba mioi singna phongdorakpada laigi thauram tauringai da bom pokai hanbagi thabak chathaba asi laibak thibani asigumba thabak asi matungda amuk hana taubidanaba phongdorakhi nakalamaromda thaudok asigi matangda Porompat Police Station na case ama lokhatuna thigatpa hokre hairi pung 13 makhai muk taramani sida chauna makon kanna ma tholakpa sida adu manak tu da security personnel ahum mari leirame adu mi aniom khara soga haji gen hospital lai kanari adu puja marak sida sumai bomb blast ma tauri sidi okaina khara nungai to khara pungdoi security se okai chedi thajan bane security khara budi la ammi local police khara leirami okai saida BDF tabasu khara lei BSF khara security lapses so high gadra lapses khara di leire marak sida okaina application thabase puja marak sida sidi okaina security fazana PBO high SP ga osi da su tharame moi team amani di leirame
मखा ताना खरसु कोई लोकल सिक्योरिटी से खरा थमनबा कोई पूजा मरक्सिदा खरा चेक्सिन थोरांग होइना को खरा तौबि आइना कोई पुलिस द सोगना सुम हाइनिंगी नाकल अमरोमदा बोम पोखाइबगी थौदोक अतुबु यानिंगदबा फोंदोक्तुना वाकत मिफम फमखरे वाकत मिफम अतु विश्व यूथ क्लब VYC ना सिंधुना तिलीपतिदा पांथोकिबनी वाकत मिफम अदुदा सरुक याकिबा मियोय अमना फोंदोरकपदा ngarang thokiba thaudok adu laibak thibani kanana karigidamakta tawramlibanu haiba miyamda sengdokadabani manipur lengakna athuba matamda mityeng changbiduna maral leibasing athuba matamda faduna dandi pibiyu haina apil tawrakli BSF के 3 जवान घायल हो गए हैं जो इसके लिए हम लोग बहुत दुखी हैं और ये बम ब्लास्ट किसने किया अभी तक कोई क्लेम नहीं आया किस कारण किया ये हमें सूचना मिलना चाहिए और हमारे मणिपुर सरकार को भी इसको छानबीन करना जरूरी है तिलीपति ngarang bom pokhai khiba aduga mari leinana ngasi Imphal East District ke soibam laikai da thi humbagi thabak chathakre Imphal East District ke additional SP operation TS Krishna Tombina luchingba commando officer in charge Y Sakti Shen yauna thiba humbagi thabak adu chathakibani thi humba aduda mafam adugi yum kuntra rom gi miyoi shingi verification chathaki thi humbagi thabak adu ngasi ayuk pung 10 dagina nungthil pung ama fauba chathakibani Drug lana sizinabana oirakpa yaba hiramgi matangda chatharakpa awareness program ngasi pangaida laiba Manipur Police Training College MPTC da loishinkre ngasi awareness program loishinbagi thauram aduda MPTC ki Assistant Director AK Jaljit na Coordinator oikibaga loinana NAF ki SPW Basuna drug lana sizinabana oirakpa yaba hiramgi matangda wangangki thauram aduda trainee chatret ka humpudara humdoina sarukyaki Bisnupur Commando ki team amana ngarang numit yungba matung pung 10 ka nithoi khara helakpada tronglaubi maning laikai dagi mioi ama opium kg taruka konana faraba mioi adudi molfai tampak village dagi tonglun kipgen chahi yankhai ga nithoi apokpa laikhidraba thongkhulen kipgen ni hairi faraba mioi adu makhata ba wahang paung chathanaba moirang police station da sinakre hairi Patriotic Writers Forum Manipur gi mityeng makhada forum asigi Guwahati branch Assam na sinduna Guwahati gi Hotel Kalpada ningol chakau bagi thauram pangthokre Guwahati Shillong Hozai Kasar amadi Manipur gi ningol kayaina mitai gi nat ki oiva fizol setuna ngasi chakau bagi thauram aduda saruk yanaki Hauzik Sanabagi Pau, Kuntraga Manga Suba N Hazari Amadi, Dr. N Tombi State Polo Tournamenta, Tentha Polo Club, Kurai Polo Club Amasung, Chingkai Hunba Polo Club Team A Kongpal, Mai Pakre, Ngasi Ayuk, Sanakiba Polo Tournament Asigi Taraga Taruk Shuba Match da Tentha Polo Club na KNMM Riding School Singzamai gi team Sibu Panjil Mapan Sinoda Maithiba Piki tournament asigi ngasi nungtil sanakiba taraga taret suba match da Kurai Polo Club na Thawbal District Polo Association bu Panjil Mapan Mangada Maithiba Piki tournament asigi ahum suba match da Jingkai Hunba Polo Club team A Kongpal na Kripsa Naurem Thong team B bu yamna lakchana Panjil taraga taret amada Maithiba piba ngamki Manipur Horse Riding and Polo Association ki midyeng makada chathariba polo tournament asida Manipur ki tongan ba mafam singdaki lakpa polo team kuntraga marina knockout basis da lamba taunari hayeng chatharakliba polo tournament asigi match ahum sanagani Gujarat ki Barodara Chatliba Thasigi November Nipan dagi Tara Fauba Chathagadaba Kungamathoi Suba All India Tennis Volleyball Championship ta Manipur ki Mihut Sinduna Sarug Yarugadaba Sanaroi Amasung official Singasi Ayuk Imphal Thadokre Manipur team adu Haingangi Kangjaibungda Laiba All Manipur Tennis Volleyball Association ke office dagi association asigi president
Sanaujam Rivelna Lamthakibani Championship Asida Saruk Yarugadaba Thanaroi Tarana Saba Manipur ki team adu W Santa Mitaina manager amadi Livestream Ajit Kumarna coach oina luchingki. Tarasuba Mr. Kanglaipak Body Building Competition da Saruk Yaduna Mana Matum Kaya Laurakraba Kanglai Body Builders Gym Tera Sapam Laikai ge Shanaroi Shingasi Taramna Okre Manipur Amateur Body Builders Association Asintuna Pangthokiba competition aduda Kanglai Body Builders Gym Tera Sapam Laikai ge Shanaroi L Rishikantana Senior Tall Group ki all overall champion amadi Masana asida gold medal amaga laubangam ki championship adugi women's body buildings ki masana da gym asigi ai Kabita Devina gold ama chahi humpu mathaki master kangluptana gym asigi CS Indira Singhana gold ama chahi yankai mathaki master kanglup ki Kiranna bronze medal ama men's fijiki gi masana da gym asigi Maradona yumnamna gold medal amaga lauki Pangthokliba competition asigi junior medium group tasu gym asigi as Priyankar na silver ama aduga senior super tall group tana TS Premjit na bronze medal ama laubangam ki Aroba bulletin asigi headlines amuhana miyam da thamjage Chief Minister Nongthoma Birena Kokomi gi mihut singa unakre Naga Peace Talk ki matang da lainga ki oiba fireb launaba akhanaba assembly mifam ama kaunaba hotnagani haina thajaba pikre Naga Peace Talk ki waroi shinda Manipur ki geographical amasung internal political scenario da ahongba amata leihandanaba Congress party na chap chana lepkani haina former Union Minister Jairam Ramesh na phongdorakli Naga Peace Talk ki waroishin lakpada Manipur kaiba tarabadi mang thaduna sigani haiba Chief Minister phongdokiba maram chade miyam gi apambadi luchingba ama oina apunba gi shaktam kaihandana thambani haina Kokomi gi Assistant Coordinator KS Athobana phongdorakli Naga Peace Talk ki waroishin purakpada Manipur gi shaktam kaihanba yaroi haina Kokomi na changsilakpa khongjang saugatuna ngasisu tampaki mafam kayata checksin mifam chathakre Petrol amasung diesel oil depot da marang kaina leiri nanghauraroi matagum miyam na hatu tawbagi chatnabi thadoklasi haina CAF and PD Minister Karam Syamna phongdorakli amasung laingak na paikhatningba state asigi state mitlonda kanaba pigadaba thabak kaya miyam na athingba thambadagi paikhatpa ngamdana leiri haina Minister TS Bisojit na phongdorakli